ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯕꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯏꯁꯥꯃꯛꯅ ꯑꯩ ꯃꯥꯗꯨ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯏꯕꯤ ꯑꯉꯝꯅ ꯇꯔꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯟꯅ ꯁꯟꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯗꯨꯅ ꯁꯦꯡꯗꯣꯛꯆꯕ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯟꯅ ꯊꯥꯒꯠꯈꯤꯕ ꯋꯥꯡꯕ ꯃꯣꯏꯔꯥꯡꯆꯥ ꯍꯥꯏꯔꯤꯕꯁꯤꯅꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯄꯥꯎ ꯃꯌꯥꯝꯗ ꯁꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯏꯁꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯄꯅꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯋꯥꯡꯕ ꯃꯣꯏꯔꯥꯡꯆꯥ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯑꯔꯥꯟꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯦ ꯑꯗꯣ ꯑꯩ ꯃꯣꯏꯅ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯐꯥꯎ ꯑꯆꯨꯝꯕ ꯃꯆꯦꯠ ꯑꯃꯐꯥꯎꯕ ꯌꯥꯎꯗꯦ ꯃꯣꯏꯅ ꯏꯔꯛꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯋꯥꯍꯦꯡꯕꯝꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯋꯥꯍꯦꯡꯕꯝ ꯍꯥꯏꯅ ꯑꯩ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯎꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯋꯥꯍꯦꯡꯕꯝꯁꯨ ꯅꯠꯇꯦ ꯑꯩ ꯁꯥꯈꯣꯝꯅꯦ ꯑꯩ ꯏꯁꯥꯃꯛ ꯃꯟꯗꯥꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯛꯄꯁꯦ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯣ ꯊꯤꯗꯣꯛꯄꯤꯗꯨꯅ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯀꯅꯥꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯕꯤꯆꯥꯔ ꯇꯧꯕꯤꯌꯣ ꯑꯩꯗꯤ ꯃꯉꯣꯟꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯒ ꯈꯪꯅꯕ ꯈꯛꯇꯅꯦ ꯑꯩ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯑꯩ ꯐꯥꯔꯒ ꯄꯨꯔꯤꯕ ꯅꯨꯃꯤꯠꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 13ꯅꯦ ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯖꯨꯟꯗ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯕꯅꯦ ꯍꯥꯏ ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯇꯦ ꯖꯨꯟꯗ ꯆꯦꯜꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯃꯥ ꯑꯇꯣꯞꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯁꯦ ꯖꯨꯟꯗ ꯆꯦꯜꯂꯦ ꯑꯗꯨꯒ ꯖꯨꯟ 13ꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤ ꯌꯥꯅꯔꯒ ꯃꯥꯡꯒꯣꯟ ꯀꯥꯕꯒꯤ ꯍꯥꯏꯅꯔꯦ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯁꯦ ꯂꯦꯞꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯖꯨꯟ 14ꯗ ꯅꯠꯇꯦ ꯖꯅꯋꯥꯔꯤ 14ꯗ ꯁꯦꯟꯖꯝ ꯆꯦꯔꯥꯡꯗ ꯆꯦꯟꯕꯅꯦ ꯍꯥꯏꯌꯦ ꯑꯩ ꯖꯅꯋꯥꯔꯤ 14ꯗ ꯁꯦꯟꯖꯝ ꯆꯦꯔꯥꯡꯗ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯆꯦꯟꯕꯗꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 26 2025 ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯦꯟꯕꯅꯦ ꯃꯥꯅ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯁꯤꯗꯒꯤ ꯍꯧꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯉꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏ ꯃꯥꯅ ꯑꯩꯅ ꯄꯩꯁꯥ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯄꯩꯁా ꯂꯧꯈꯤꯕ ꯂꯩ ꯍꯥꯏ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ ꯑꯝꯇ ꯂꯧꯈꯤꯕ ꯂꯩꯇꯦ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯁ ꯑꯆꯨꯝꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯨꯅ ꯈꯪꯗꯦꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯏꯖꯗꯥꯕꯤ ꯄꯤꯒꯦ ꯍꯥꯏꯔꯒ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯩ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯎꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯊꯤꯗꯣꯛꯄꯤꯗꯨꯅ ꯕꯤꯆꯥꯔ ꯇꯧꯕꯤꯌꯣ ꯁꯤ ꯍꯥꯏꯅꯤꯡꯗꯅ ꯃꯌꯥꯝꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯔꯛ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯔꯦ ꯃꯆꯥꯃꯛ ꯋꯥꯍꯦꯡꯕꯝ ꯅꯠꯇꯦ ꯁꯥꯏꯈꯣꯝꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯛꯇꯁꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯤꯁꯦꯀꯣ ꯁꯨꯈꯪ ꯈꯪꯗꯅ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯈꯪꯗꯉꯩ ꯄꯪꯇꯥꯡ ꯊꯥꯡꯒꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯤꯒꯤ ꯏꯖꯠꯁꯦ ꯀꯔꯤꯝꯇ ꯃꯤꯅ ꯈꯟꯗꯕ ꯁꯥꯟꯅꯄꯣꯠꯅꯦ ꯈꯜꯂꯕ꯭ꯔꯕ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯁꯦ ꯈꯪꯗꯕ ꯏꯕꯨꯡ ꯃꯅꯨꯡꯁꯤꯕꯨ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯕꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯏꯁꯥꯃꯛꯅ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏ ꯑꯩ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣꯅ ꯑꯩ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯒ ꯑꯗꯒꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯗꯨꯒ ꯏꯆꯦ ꯅꯪ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯑꯩꯅ ꯃꯉꯣꯟꯗꯕꯨꯛꯇ ꯑꯩ ꯀꯞꯄꯒ ꯑꯩ ꯌꯥꯝ ꯄꯦꯟꯗꯤꯌꯦ ꯆꯤꯆꯦ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅꯕꯨ ꯇꯧꯔꯤꯕꯅꯦ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯖꯕ ꯃꯇꯝꯗ ꯌꯥꯈꯤꯗꯦ ꯑꯗꯨ ꯑꯩꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯔꯒ
ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩ ꯅꯨꯄꯥꯁꯤꯗ ꯑꯩ ꯂꯧꯊꯣꯛꯄ ꯂꯥꯛꯑꯣ, ꯑꯩ ꯃꯣꯏꯅ ꯄꯨꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯑꯩꯕꯨ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯑꯗꯒꯤ ꯏꯆꯦ ꯏꯅꯥꯎꯅꯨꯄꯥ ꯇꯧꯔꯒ ꯑꯩ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯒ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯗ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯒ ꯇꯥꯔꯒꯗꯤ ꯃꯥ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯠꯂꯤ? ꯃꯥ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯂꯣꯠꯈꯤ꯫ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯖꯦ, ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗ ꯃꯥ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯆꯣꯡꯊꯣꯛꯑꯒ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯇꯦ꯫ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯗꯕꯅꯤꯅ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯩ ꯃꯥꯒ ꯈꯪꯅꯕ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯁꯥꯅ ꯌꯥꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯑꯩ ꯊꯣꯛꯂꯛꯈꯤꯕꯅꯦ꯫ ꯑꯗꯨꯒ ꯑꯩ ꯏꯕꯨꯡ ꯏꯄꯥꯁꯤꯡꯅ ꯑꯩ ꯂꯧꯕ ꯂꯥꯛꯄꯗꯒꯤ ꯑꯩ ꯌꯨꯝꯕꯨꯕꯣꯛ ꯏꯕꯨꯡꯅ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯊꯤꯟꯕꯤꯔꯝꯕꯅꯦ ꯌꯨꯝꯕꯨꯕꯣ꯫ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏꯅꯁꯨ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯣ ꯑꯍꯜꯁꯤꯡꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯝꯇ ꯋꯥꯍꯩ ꯍꯥꯏꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯖꯔꯛꯄꯅꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯃꯟꯗꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯅ ꯃꯟꯗꯥꯕꯨ ꯄꯤꯕꯤꯌꯣꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯟꯁꯤꯡꯅ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯑꯍꯥꯟꯕ ꯖꯇ꯭ꯔꯥꯅꯤ, ꯀꯥꯏꯍꯟꯅꯤꯡꯗꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯥꯡꯒꯣꯟ ꯀꯥꯔꯒ ꯇꯧꯖꯦꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯈꯛꯇꯅꯦ꯫ ꯑꯗꯨꯒ ꯑꯩ ꯃꯉꯣꯟꯗ ꯑꯍꯤꯡ ꯂꯦꯟꯗꯅ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ, ꯋꯥꯔꯣꯏꯄꯣꯠ ꯄꯨꯗꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯌꯣ꯫ ꯑꯗꯨꯗꯨꯗ ꯑꯍꯟꯁꯤꯡꯅ ꯁꯨꯃꯥꯏꯅ ꯁꯤꯟꯈꯤꯕ ꯈꯛꯇꯅꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅꯕ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯆꯦꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯔꯛꯄꯗꯒꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯈꯪꯕꯤꯔꯣ, ꯑꯗꯣ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯤꯗꯣꯛꯄꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯋꯥꯡꯕ ꯃꯣꯏꯔꯥꯡ ꯆꯥꯍꯩꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗ ꯍꯥꯏꯕꯤꯔꯛꯏꯕꯁꯦ ꯁꯛꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯔꯛꯏꯕ ꯀꯩꯅꯣꯁꯦꯁꯨ ꯄꯟꯕꯤꯔꯒ ꯍꯥꯏꯕꯤꯌꯣ꯫ ꯀꯔꯝꯕ ꯀꯩꯅꯣꯅꯣ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯑꯩ ꯂꯣꯠꯄꯁꯨ ꯂꯩꯇꯦ, ꯑꯩ ꯃꯤꯆꯦꯟ ꯑꯣꯏꯅ ꯆꯦꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯏꯁꯥꯃꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨم ꯍꯥꯏꯕꯤꯌꯣ꯫ ꯑꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯁꯤꯅꯁꯨ ꯑꯗꯩ ꯁꯥꯒꯩꯁꯤꯅꯁꯨ ꯃꯤꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯅꯦ, ꯑꯩꯕꯨ ꯃꯌꯥꯝꯅ ꯀꯩꯅꯦꯅ ꯈꯟꯕꯤꯗꯣꯔꯤꯒꯦ? ꯑꯗꯨꯒꯨꯝꯕ ꯏꯖꯠ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯗꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯦ꯫ ꯌꯨꯝ ꯄꯥꯜꯂꯒ ꯑꯩ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯦ, ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯊꯛꯁꯤꯗ ꯃꯣꯏꯅ ꯁꯨꯝ ꯊꯦꯡꯒꯥꯡ ꯃꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕꯁꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯊꯤꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯖꯔꯤ꯫ ꯃꯤꯒꯤꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤ ꯉꯥꯛꯇꯅꯦꯕꯀꯣ, ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯦꯅ ꯊꯥꯡꯒꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯥꯔꯒ ꯂꯧꯕ ꯁꯦꯠꯅꯔꯤꯕꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯛꯏ ꯖꯨꯒꯁꯤꯗ? ꯑꯗꯣ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏ ꯃꯥꯒꯤ ꯌꯥꯅꯕ ꯅꯨꯄꯥꯗꯨꯗ ꯊꯤꯜꯂꯦ, ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅ ꯌꯥꯗꯦꯅ ꯈꯪꯉꯒꯗꯤ ꯀꯩꯗꯧꯕꯒꯤ ꯃꯥ ꯆꯤꯡꯉꯤꯅꯦꯕ? ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯅꯨꯄꯤ ꯐꯥꯕꯤꯒ ꯆꯠꯅꯔꯤꯕꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ? ꯅꯝꯗꯅ ꯐꯥꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯣꯠꯈꯔꯦ, ꯋꯥꯔꯤ ꯁꯨꯅꯁꯤ ꯌꯥꯗꯦ꯫ ꯅꯨꯄꯤꯗꯣ ꯃꯁꯥꯃꯛ ꯅꯨꯡꯁꯤꯕ ꯑꯣꯏꯕ, ꯃꯥꯅ ꯅꯨꯄꯤꯗꯣ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯥ ꯊꯣꯛꯂꯛꯇꯣꯏꯅꯦꯕ꯫ ꯃꯥꯏꯗꯣ ꯄꯥꯝꯕ ꯅꯠꯇꯦꯕꯀꯣ, ꯅꯨꯄꯤꯒꯤ ꯏꯖꯠꯁꯦ ꯀꯃꯥꯏꯅ ꯁꯥꯟꯅꯁꯤꯒꯦꯅ ꯈꯜꯂꯒ ꯊꯣꯛꯂꯒ ꯂꯧꯕꯅꯦꯕ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ꯫